Jiri Ima Kaithelge Nongna Saba Toilet ngasi Forest and Environment amadi Town Planning amasung Mahut Minister TH Syamkumar na sangaduna miyam da kusinakre. Jiri Ima Kaithelge nakalda leiriba ariba hol asi sidoknaga Nongna sanaba lengak na thorang lokhatpa leire haina Mahut Minister TH Syamkumar na Jiribamgi miyam da thajaba pikre. Imphal Jiri lambigi nungba yoromdaida ID ama leire haina miyam na ngarang dagi pakhanuruba adu ngarang numidang bomb expert ki kangbuni yengshinbada ID oiramdrai lambi paring aduda panduna leiramba gari sing ngasi ayuk anganbadage changba hongakrai. Women Wing of Friendly Environment Warriors PUG member singa Forest Minister TH Syamkumar ngarang Jiribam guest house ta unaduna wari sanakrai. PU na paikhaliba Jiri Green Mission mai pahanabgidamak lupa lakh manga mating piragane haina minister na thajaba pikrai. Phaying Gram Panchayat amadi Don Bosco School Phaying anina khutsamna duna maungsagi khal ngaktuna thamnaba amadi lu nanbagi pandamda Phaying umangi akoibada mahiroi amadi miyamna cleanliness drive chathakrai. Singnaningai oiba misida laikhidrabi R Sungamliugi asiba haksang nahan makhai loksindana leirakiba adu ngarang Chief Minister na JSC da thajaba pibadage ngasi RIMS ki miren sangdagi JSC amadi imung manunggi miyosingna loksinkhrai. MGNRGS ki makada ngasi Nauria Pakang Lapa Kendra ki manung chanba Langthabal Purama Kongi Hari Bob Haikru Chingi akoibada Utara Singh Faksana thakre Uthabaduda Kendra ki MLA S Sobasandra amadi Yangthang Jila Parishad ki member S Silasanana saruyakhi. East Khasi Hills District Police amadi Intelligence Unit ki Anti Narcotics Task Force ngarang dupi ama yauna ngai ahum masing yamlaba athingba thamkraba nisawina sijanaba yaba tablet ka konana fagat pangangkhrai. Ngarang nungthil Balarigi Sirakupada laiba Taluk Stadium da Zonal Level Sports Meet pangthongngai stadium ge rup ki saruk ningkharpadage mi ani sire kunthra mangana asopan nangkhre. Dimapur East Police ki kangbuna numit kharani asigi manungda Dimapur dagi nam haduna sel khaibigi thabak satharamba Manipur macha ama yauna mi mari lupa lakh 13 lising nipumunga ga chamri humpuga konana phagat pangangkhre. Lupa lakh marifurongi mamal oigadaba yaba tablet kg kunhumdoi henbaga loinena ngarang Kolkata Police na City Medan area dagi Manipur amadi Nagaland masa ani fagat khrai.